ꯑꯩꯈꯣꯏ ꯑꯍꯟꯒꯤ ꯐꯥꯔꯝꯗꯀꯣ ꯉꯥ ꯈꯔ ꯐꯥꯒꯦ ꯇꯧꯅꯤ. ꯁꯤ ꯑꯩꯅ ꯂꯩꯔꯤꯁꯦ ꯎꯀꯥꯕꯤ ꯐꯥꯔꯝꯗ. ꯑꯗꯨꯝ ꯌꯦꯡꯁꯤ ꯀꯌꯥꯝ ꯐꯥꯒꯦꯗꯣ ꯉꯁꯤꯁꯦ. ꯅꯍꯥꯟꯁꯤ ꯑꯗꯨꯋꯥꯏꯗ ꯆꯠꯂꯨꯕꯅꯤ ꯐꯥꯗꯦ. ꯉꯁꯤꯗꯤ ꯈꯔ ꯐꯥꯗꯧ ꯃꯥꯜꯂꯦ. ꯉꯥ ꯌꯥꯝ ꯆꯥꯎꯕꯗꯤ ꯂꯩꯇꯦ ꯍꯥꯏ ꯑꯗꯨꯁꯨ ꯃꯆꯥ ꯃꯆꯥ ꯈꯔ ꯐꯥꯃꯤꯟꯅꯔꯒ ꯇꯧꯁꯤ. ꯐꯔꯦ ꯐꯥꯇꯥꯔꯒꯦ. ꯎꯀꯥꯕꯤ ꯉꯥꯛꯇꯅꯤ ꯆꯥꯔꯤꯁꯦ ꯎꯀꯥꯕꯤ ꯐꯥꯔꯝ. ꯑꯩꯅ ꯁꯣꯛꯀꯗꯧꯕ ꯖꯒꯥꯁꯦ ꯆꯪꯒꯦ. ꯌꯥꯝ ꯆꯥꯎꯕꯗꯤ ꯅꯠꯇꯦ. ꯑꯍꯥꯟꯕ ꯀꯩꯅꯣꯁꯦ ꯀꯥꯂꯨꯝ ꯆꯠꯁꯦ ꯇꯧꯕꯤꯌꯨ. ꯀꯩ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯣ. ꯁꯂꯥꯝ ꯂꯩꯕꯪꯆꯥ. ꯑꯩ ꯇꯥꯎꯕ ꯃꯤꯡ ꯆꯞ ꯃꯥꯟꯅꯩ. ꯃꯆꯤꯟꯖꯥꯛ ꯆꯥꯏꯈ꯭ꯔꯦ. ꯉꯥ ꯀꯌꯥꯝ ꯂꯩꯒꯦ ꯌꯦꯡꯁꯤ. ꯃꯆꯥꯅꯤꯅ. ꯄꯨꯛꯂꯥꯎꯕꯤ ꯌꯥꯎꯕ꯭ꯔꯣ ꯀꯥꯂꯨꯝꯆꯥ? ꯄꯨꯛꯂꯥꯎꯕꯤ ꯉꯥꯛꯇꯅꯦ. ꯄꯨꯛꯂꯥꯎꯕꯤꯔꯣ? ꯏꯜ ꯂꯧꯔꯨꯁꯤꯔꯥ? ꯂꯧ. ꯏꯟꯒꯤ ꯅꯠꯇꯦꯃꯤ ꯈꯣꯏꯗꯒ ꯌꯥꯎꯔꯒ. ꯑꯩꯗꯤ ꯈꯣꯏꯗ ꯐꯥꯕꯗꯤ ꯄꯥꯝꯃꯦ. ꯅꯪ ꯆꯦꯅꯦꯁꯦ ꯍꯣꯔꯦꯟ ꯀꯥꯂꯨꯝꯆꯥꯗ ꯑꯝꯇ ꯌꯦꯡꯉꯣ. ꯒ꯭ꯂꯥꯁ ꯀꯞ ꯑꯆꯧꯕ. ꯂꯥꯏ. ꯑꯩ ꯆꯪꯉꯛꯑꯅꯤ. ꯑꯃꯨꯛꯀ ꯆꯥꯏꯒꯦꯕ. ꯀꯩꯀꯩ ꯉꯥ ꯊꯥꯗꯈꯤꯕꯁꯦ? ꯒ꯭ꯔꯥꯁ ꯀꯞ ꯎꯔꯦ. ꯃꯄꯨꯛꯂꯥꯎꯕꯤ ꯎꯔꯦ. ꯒ꯭ꯔꯥꯁ ꯀꯞ ꯀꯤꯂꯣ 3 ꯇꯥꯔꯦ. ꯔꯧꯗꯤ ꯃꯊꯛꯇ ꯂꯣꯏ ꯂꯩꯅꯤ. ꯒ꯭ꯔꯥꯁ ꯀꯞ ꯀꯤꯂꯣ 1 ꯌꯧꯔꯦ. ꯔꯧꯗꯤ. ꯀꯣ ꯀꯤꯂꯣꯗꯤ ꯌꯧꯔꯦ ꯒ꯭ꯔꯥꯁꯁꯦ. ꯀꯤꯂꯣ ꯍꯦꯟꯕ ꯀꯤꯂꯣ 3 ꯇꯥꯐꯥꯎ ꯌꯥꯎꯕ. ꯑꯗꯨꯅꯤ. ꯑꯍꯟꯁꯤꯒꯤ ꯉꯥꯅꯤ. ꯑꯁꯣꯝꯗ ꯄꯥꯆꯥꯎꯗ ꯊꯥꯗꯒꯦꯅ ꯁꯤꯗ ꯌꯣꯛꯄꯅꯦꯕ. ꯄꯥꯆꯥꯎꯗ ꯁꯤꯂꯦꯡꯃꯥꯡꯕꯤꯁꯦ ꯆꯍꯤ ꯈꯛꯇꯅꯦꯕ ꯃꯥ ꯄꯥꯏꯍꯟꯗꯣꯏꯁꯦ. ꯑꯩꯈꯣꯏꯗꯤ ꯁꯤꯒꯨꯝꯕ ꯈꯪꯗꯕ. ꯑꯁ ꯃꯩ ꯈꯨꯆꯥꯎꯗꯨꯗꯤ ꯚꯥꯏ ꯂꯣꯏꯖꯥꯅꯤ. ꯕꯤꯁꯀꯤꯠ ꯇꯥꯏꯞ ꯁꯨꯃꯥꯏꯅ ꯂꯩꯔꯦꯅ. ꯒꯥꯔꯤ ꯊꯧ ꯌꯥꯔꯤꯕꯅꯤꯗ. ꯑꯝꯇ ꯌꯦꯡꯉꯨꯁꯤꯗꯤ. ꯌꯥꯏ ꯅꯣꯡꯃ ꯌꯦꯡꯁꯤ. ꯉꯁꯤ ꯌꯥꯏ. ꯁꯤꯗꯩꯗꯤ ꯈꯤꯇꯪ ꯆꯠꯂ ꯂꯩꯔꯦ. ꯀꯩ ꯉꯥ ꯐꯥꯝ ꯇꯧꯕꯁꯦ ꯀꯥꯟꯅꯕ꯭ꯔꯣ? ꯀꯃꯥꯏꯅ ꯇꯧꯒꯦ? ꯀꯥꯟꯅꯒ꯭ꯔꯖꯥꯠꯅꯤꯗ. ꯀꯥꯟꯅꯩ. ꯌꯥꯝ ꯀꯥꯟꯅꯒ꯭ꯔꯖꯥꯠꯅꯤ. ꯑꯗꯨꯅ ꯃꯤꯁꯤꯡꯁꯦ ꯐꯧ. ꯂꯨꯄꯥ 90,000ꯒꯤ ꯉꯥꯅꯤ. ꯑꯗꯣ ꯑꯩ ꯂꯥꯛ ꯑꯃꯗꯤ ꯐꯪꯒꯅꯤ. ꯍꯧꯖꯤꯛ ꯑꯩ ꯀꯤꯂꯣ ꯃꯈꯥꯏ ꯇꯥꯕꯗ ꯊꯥꯗꯕꯅꯦ ꯔꯧ ꯒ꯭ꯂꯥꯁꯇꯤ. ꯍꯧꯖꯤꯛ ꯀꯤꯂꯣ 3 ꯇꯥꯔꯦ. ꯁꯖꯤꯛꯁꯤ ꯁꯨꯡꯂꯦꯞꯇꯅ ꯐꯥꯜꯂꯤꯅꯤ. ꯏꯁꯥꯗꯤ ꯍꯨꯃꯥꯡ ꯁꯧꯕꯁꯦ. ꯍꯨꯃꯥꯡ ꯇꯥꯕꯁꯤꯅ ꯀꯥꯟꯅꯔꯤꯁꯦ. ꯑꯩ BP ꯂꯩꯇꯦ. ꯀꯔꯤꯒꯨꯝꯕ ꯑꯃ ꯗꯥꯏꯕꯦꯇꯤꯁ ꯂꯩꯇꯦ. ꯑꯗꯒꯤ ꯀꯣꯛꯁꯨ ꯄꯣꯊꯥꯏꯀꯣ. ꯁꯤ ꯉꯥꯁꯨ ꯂꯣꯏꯅ ꯂꯩꯕꯁꯦ. ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯕꯁꯦ. ꯉꯥꯏꯍꯥꯛ ꯃꯆꯤꯟꯖꯥꯛ ꯆꯦꯡꯀꯨꯞ ꯆꯥꯏꯔꯒ ꯃꯗꯩꯗ ꯉꯥ ꯆꯥꯈꯠꯂꯛꯄꯁꯦ. ꯃꯁꯤ ꯌꯦꯡꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯦ. ꯑꯁ ꯃꯁꯤꯒꯤ ꯃꯈꯜꯁꯨ ꯖꯥꯠ ꯑꯃꯅꯤꯀꯣ. ꯑꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯨ ꯑꯩꯅ ꯃꯤꯉꯣꯟꯗ ꯀꯟꯅ ꯍꯥꯏꯔꯤꯁꯦ. ꯑꯩꯅ ꯈꯣꯏ ꯆꯨꯞꯄꯤꯁꯦ ꯑꯇꯩ ꯅꯠꯇꯦꯕ. ꯑꯩꯈꯣꯏ ꯉꯥꯗ ꯉꯥꯎꯕꯩ ꯅꯠꯇꯦꯕ. ꯄꯣꯊꯥꯕꯒꯤ. ꯄꯣꯊꯥꯕꯁꯦ. ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯃꯤꯁꯦ ꯄꯣꯊꯥꯕꯁꯤ ꯌꯥꯎꯗ꯭ꯔꯗꯤꯀꯣ. ꯃꯣꯏ ꯅꯨꯡꯉꯥꯏ ꯉꯥꯛꯇꯅꯤꯅ. ꯑꯗꯣ ꯁꯤ ꯇꯧꯕꯁꯤꯅ ꯏꯁꯥꯗ ꯍꯨꯃꯥꯡ ꯇꯥꯕ. ꯑꯗꯨꯅ ꯍꯛꯆꯥꯡꯗ ꯀꯜꯍꯧꯔꯤꯅꯦꯕ. ꯁꯤꯅ ꯐꯥꯔꯁ ꯁ꯭ꯇꯦꯞꯅꯦ. ꯁꯦꯀꯦꯟ ꯁ꯭ꯇꯦꯞ ꯀꯩꯀꯩꯗꯣ ꯁꯨꯝ ꯌꯦꯡꯉꯨꯁꯦꯕꯀꯣ. ꯑꯩꯈꯣꯏꯅ ꯑꯗꯨꯗꯤ ꯌꯦꯡꯁꯤ. ꯏꯆꯥꯈꯩꯒꯤ ꯑꯩꯅ ꯇꯧꯕ ꯑꯗꯒꯤ ꯅꯣꯏ. ꯑꯩ ꯏꯄꯥꯅꯤ ꯏꯃꯥꯟꯅꯕꯅꯦ. ꯑꯩꯒ ꯊꯤ ꯅꯨꯡꯁꯤꯅꯕ. 10-20 ꯁꯨꯗꯅ. Mina kan tahu ingat. Nama boleh. Tadi nama kau. Ai kaya halo. Sampai dengan modal pulang.
rõ cái gì 좀 더 파만 먹고 다 풀러 못 풀러 일로 아니다. 좀 모이다니고 이 그라스가 뭐 트라이톡 모이다지 나오도 시작이 소외는 나지 이게 그냥 열고 차차도 얀 뭐가 보기 싸게 거기 이문 앞에 있을 그런데 가오니 녹바 아 왜? 진짜 또 이거는 아주 그냥 왜 팔? 네, 같이. 쏙 묵게 되고 너무 싸. 이거는 어떤 소리는 안 해도 됩니다. 사인 없이 닫아버렸어.
ꯉꯁꯤꯗꯤ ꯉꯥꯁꯦ ꯄꯦꯟꯅ ꯐꯕ ꯉꯝꯗ꯭ꯔꯦ ꯀꯦꯃꯦꯔꯥꯁꯦ ꯅꯨꯡꯉꯥꯏꯇꯗꯅꯀꯣ ꯁꯤ ꯀꯦꯃꯦꯔꯥꯁꯤ ꯑꯝꯇ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯖꯒꯥꯁꯦ ꯉꯥꯕꯨꯗꯤ ꯌꯥꯝ ꯂꯩꯕ ꯑꯩꯈꯣꯏꯅ ꯇꯧꯕ ꯈꯪꯗꯦ ꯍꯥꯏ ꯁꯤꯡꯀ ꯁꯤꯒꯨꯝꯕ ꯔꯧ ꯃꯆꯥꯁꯦ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏꯗꯤ ꯌꯥꯝ ꯆꯥꯎꯕ ꯌꯥꯕ ꯉꯥꯅꯤꯀꯣ ꯄꯤꯛꯅ ꯄꯥꯝꯃꯨꯏꯕ ꯌꯥꯝ ꯆꯥꯎꯔ죠. 근데 마상에 가도시는 많이 가도시 불러보지. 사운드 또 덮여. Coba kan ni coba paithor masam thuri masai paithor ko pala madhya coba dei coba song le nang ji long gom da smai to ai ge lu ji mai lu lo jam ti sing Sila sing grass cup ne row ne mabulobi ne hoji putu je grass cup kilo ani tawanga mabulobi nga phale grass cup se ka pagi tawne chobse ngam tori ngam de bangde ngam de ko ya amaro hando oyen no de poktra Ada pilih
我上朝用来，启动的。哎，哇嘞，不是那个样子。不是为你们当然是不是这个。Sasabana lore khoi pung ahum tare ko hanna bataw ke party sin juwa yamna nga ji so kilo ni ta bon de pa te di ko na ko ka na masin jak thadaram dana am chabi ya de ado ju ma sam cha ka de pai cha do kyam phage di nga lo shela jeng si ko efere ka am de phadre na si je ngo tagging ko phải phải xin một tí là khoan lên là gì kì bây giờ nữa rồi cái lỗ níu ra thì là bao nhiêu còn thì ông được phải thật hết rồi mất một lô sầu luôn sầu thái cơ một lô bia mà tới điểm sao sao thế con nó kilo như kéo lấy vậy kilo ôm đi lên mà đi muốn rồi tao chỉ muốn ham một cái chút pin cô đủ farm thì phải hay vậy tập rồi mà người ta chỉ có phải làm cái gì đấy ngày xưa khi nó cho bây giờ nó mang phát cái gì đó em phát là gần bazaar đấy cái trắng mang phát bazaar đấy cái mông trắng cái cầu khul lấy bữa adugi mong da mission putaya ba pat hai marak wa kabui khun lebudugi me da hetare am nongai jaga je mam soin lape khochupiu si pha ma tne koi bitu mo pisa pi ya am ya ya am da ya di khang de pham di pha ma tne koi bitu am nongai jaga je adana mam jula khochupiu ngasi ti mata ji kai to ji efore